State asida ngasi lakhiba Prime Minister Narendra Modi gi Manipur Khongchat pu yaningdaba phongdoktuna Manipur Pradesh Youth Congress Committee na ngasi kangla tamna Khongjang Changsinkhre honakre Police ka chauna muknakre ngasi nungthilpung amarom tarakpa matamdagi hauna Mpycc gi members singna Manipur gi miyam ikaiba piba Prime Minister Narendra Modi gi Khongchat yaningdi haiba yawba kholau kaya lauduna Kangla tamna Congress Bawan dagi Khongchat ama horakhi adubu Bawan lanthoktrungaida gate police na thatki maduda Mpycc gi members singa police ka marakta muknaba thokhi Khongjang aduga mari lainana Manipur Pradesh Youth Congress Committee Mpycc gi president Wahengbam ananna phongdokhibada irang na kham thengna sokhalaba state asida chahi ani hena Prime Minister na tumina laisinki Thenglabas thengna ngasi lakliba asida Congress Party na thagatpani adubu mahaki Khongchat asi mawong maril ita tade irang asi loisinaba akhanaba thorang thoksilga loinana lakba Khongchat oide relief camp singda lairiba miyamgi damak akhanaba thorang karisu Haudokpagi wafam yaude Manipur gi miyambu ikaiba piba Khongchat ni haiki Ako'y isa isu sing waru mapang sing amadi angang sing isa sing sida na sahi aniga thamari sida lairiba sing nangay tabi de adubu thenga lai haiduna Congress Party na adugu matik appreciate tawramani aduga maki khulak se yamna niti niyom ama mong mari nambai ta da bai ta CSO civil society me ama unarakanda political party sing unarakanda amadi community sing leader sing unarakanda issue sigi solution ama purakna ba solution oriented visit oigadamne adubu Masigi, Maki Khongchat City, Manipur Miangbu betray Tobuni. Masi Yaninde Amadi, Masigi, Manipur, May Sakaba Manipur, Masi present of the Congress now. Kanga, which Changsinkhre.